Akasbani Imphal Ngangom Kiran Pau Pajari Ahan Badamaroi Pau. Gawagi Mapusada Kaitel Store gi brand samangasi Mukhyamantri Nongthom Birenna video conferencing ki khutang da hangdokrai. Social Welfare Mantri Haikam Dingon Hairi Purp Amana Amabu Ikai Kumna Bagaloinana Amatu Oibagi Wakalonda Hingminana Bahanagadavani. Information amasung Public Relations Mantri Dr. Sapam Ranjan Hairi Technology Kam Thengna Saukulak Padagi Social Media gi Maroi Bahangalakli. Manipur Tourism Corporation ki Chairman Karam Shamna Hairi Mingchat ki damak khallaga thabak tawbagi mahutta tunglamchat ki afaba khunai amagi damak thamoi shengna thabak tawgadabani amasung taramari shuba Manipur Polo International 2022 tha asigi kunithoi dagi Imphal gi mapal gangjibung da hawragani Gawagi Mapusada Kaitel Store gi brand samangasi Mukhyamantri Nongthom Birenna video conferencing ki khutang da hangdokrai. Tharmadu da Mukhyamantri na hai Pan Corporation asinduna mamang sahida Pune da ahanba Kaitel Store hangdokraba matung da ngasi amuk Gawada ni shuba Kaitel Store hangdokki basi yamna pungning thawgatningai ni. Store asida Manipur Organic Mission Agency Moma gi makhada organic oil polam sing thamliba sing matangda miyamne hena khangnana bhanaba tangai phade. Malem gi oina organic ki polam sing pamnaba hengalakliba khudong chab laungna bhanagadabani raja asidasu mahausa gi oiba masung organic oiblo pathapta sarkana khanum yeng changli na oriba entrepreneur sing na khudong chadaba ama thengnaba matamda CM da haisha haiba thaurangi kuthangda pau pirakna basu Mukhyamantri na phongdokki India government masi honorable minister sing certificate pang pipide akoi gi test or matung da yeng matung da toropi bani bikraba manipur gi akoi lak kun mari manga kuntra khalai jeba sidagi tawrei bana khoi mayam gi talent nokoi mayam gi activities uraka da koi sautok sei aduna manipur da sumna confined or lai bagi mahutta koi internationally akoi madu gi akoi talent sing akoi activities sing madu uthokpa ngamna no honori bana koi gi Kaitel Store gi activists puna ba habedare Kaitel activists si na ngai strike banda channel mani hujiti activists se koi na kaure se industrialists entrepreneurs sing je koi activists na kaure dam news aduna activists sing sidai da noi da yafa paujer bijari mai pakpo yo Social Welfare Mantri Haikam Dingon Hairi Imphal gi Chingmairong da laiba Tribal Research Institute ngasi Identity with One Culture haiba thimna pangthokiba Paumai Naga Union Imphal gi Bedayu ni lisingani kunithoi gi thoromda thoi mitung oina saruk yaradu na hai Paumai phurp asi Manipur da lairiba phurp singi manungda masagi nak chanabi ningthina laiba madi larik laisu haiba gi chang yamna wangbu phurp amani Manipur gi oina MBBS ki parikha da Paumai phurp ki mahiroi taranipan khanbasi yamna saukthok chaningai ni magna hai lai makhal kaya punna satminaba laikolga manaba Manipur da laiminariba phurp khudimakna magi phurp hena chokot hanaba angamba thodang sing longnaraba matamda Manipur bo hena chokot hanba ngangbu doribani phurp amanama bikai khumnaba galona nama toibagi wakhalonda hingminana bo hanagadabani phurp kanglup kayagi fajarba kala sanskriti na pik thalaba Manipur gi culture yaudrbadi bharat pu malem sak takpur mapung pharoi nungsina bahibasina khwaidi ga thoiba dharmani kanglup ki khenaba thadok naduna Manipur be hena chokot parajam ohenanaba aikhoi pun hona minasi haina mantri na appeal tauki Manipur ki culture se yaudrgadi India ki culture se atopa country da saktak pangamde hai aduna masigi khoi ki culture se khoi ki identity se ngana chanmina rakanda amaga nuksi chanana leimina rakanda khoi ki culture se hena afaba aduga hena nungaiba Manipur adu orekani haidana yadmaina thamjaninge aduna asengba religion hai targadi nungsiba sidagi hena atopa dharma atopa religion laite haiba se imanda thamjaninge aduna khoi masen nungsinaba amaga trust leiminaba amaga support tongminaba ai maitai ni ai muslim ni ai Nagani ai Kuki ni haiba adugumagi wakhallondo thadoknarakanda ego leitana yamna fajana akhoi yamna peace ta akhoi Paumai community na sumaina honarakpase akhoi yamna thagalle aduga akhoi appreciate tawi aduga masida akhoi puning thogalle Fisheries Mantri Haikam Dingon Hairi Ningol Sako Bogamari Lena Handak Pangto Kibanga gi melada hana panaram changdagi yamna hena nga kilogram lakama lesing kuntret satret humputra tarit puthopangam ki Imphal gi News Secretariat Labor Mantri ga office tenga si Paumi singo unaba mada Sri Dingon hai ngagi meladu da ngami lising anirom na saruk yaduna punna stall sam kun mga hangdoki kumsi sahigi oina sakobugi ngagi melada nga kilogram lak ama puthok na panam thamlambani adubu yamne hena nga kilogram lising kuntaret hena puthok pangam ki mahak na hai meladu da
local gi sareng punna kilogram lising ani chamri puthokuna Manipur gi miam da phangan bangam kibasi department asigi yamna chawna mai pakpa amani mela do punna lupa koti ahum lakh kunthra humdoi lising hum phumanga satrit hum phugi nga yon bangam ki Mantri na hai larik lashu hairaba thabak thiriba na harol sing nga yok pugi sinpham na pukning changlabadi masana masabu thawk pijabata natana senthok laina hingba ngamgani madugi mathakta raja sigi saltungi phiam phagat anbadasu chawna mateng oigani Siridingo na hai lakadoriba sangai festival da hapta kangjibong amasung moirang khunogi festival pangthokpham singda fisheries department ge stall sing hangduna nga yok papa na harol sing puning thogatna ba thorum kaya pangthokani lakadoriba imoino irat panumita sunga gi mela ama pangthuktuna mitai sareng yauna tongan ton nga makhal kaya miam na phanghanna ba honari Imphal East, Imphal West, Bishnupur, Senapati masung Surachanpur jila singi oina November tha asigi miyam gi numit pangthok laroi hairi masi lakadori basangai festival gi sem sari basida jila sing asigi karmachari sing mapung phana saruk yaba ngamna bani sarkar gi pauna hai atai lemori ba jila sing miyam gi numiti mahuksagum adumak pangthokani tabiri ba pawasi akashbani Imphal lagini Information amasung Public Relations Mantri Dr. Sapam Ranjan Hairi haukiba sahi tara romasida technology khamthengna sakhulakpadagi social media gi maru oibe hangalakli ngasi Imphal gi Manipur Press Club ta pangtok pathor mamada mantri na hai social media gi kuthangna sandorpa I pausing yangchina na bathau paket patangai phadre social media bu system amagi manungda thambagi mohta maning tamna thaduk tuna thambai basi aphabo oirakloi social media bu lana sizinabagi thong thingbaga loinana niyam chumna aphabo maike da sizinanaba sarkar na khanaba thok paikhatnaba khanaba hore akoi idea myam akoi talent myam se akoi hena phanana bidamakta koido government decided honorable chief minister yam seriously with serious concern the government na thabak pi bahai say sarkar gi thabak tum khadante it's the masana self employment generate tawna bidamakta and also employee oina no tabra but as an employer adugi thakuri yong namna na bidamakta honorable chief minister khada manipur da development ki magaida chathanaba manipur da shanti raksha puraknaba Manipur development, all forms of development, Manipur sector, kudik magchaukan na bidam da Manipur praza, pumna magchaukan na bidam da atu ki wakhalo da adum. Manipur Tourism Corporation ki chairman Karam Shyam na hairi mingchat ki damak khalaga thabak tawgi mahutta tunglamchat ki aphaba khunai amagi damak thamoi sengna thabak tawgadabani Imphal Hotel ge sangai holding ase pangthokpa humlak suba laibak phabi ningol singi khudol haiba thoramda thoyu mitung oina saruk yaraduna siri shamna hai mapung oina angang nupi pokpa matamda haraungna drabasu nupi singna Manipuri kunaida singthaningai oirba chawrba thodang kaya lawri imung amada masamasu yokpa thakpadagi horaga khunai ge oiba thabak thorum kaya da nupi singna lawriba thodang asi thoidokna thagat ningai ni Nupa singa yangnabada nupi singna masagi damak khanduna awaba kaya khangnabasu madubu thengnaduna hingbagi thawna laiba heli mahangna hai Manipuri khunai de yum panba thengbagi chanabi ama lairakliba si aphaba natte maramaduna matam chana yum panbagi tangai phadablai matamgi ahong mana puruktuna thawdok wathok ama thokku matamda nupi kharana nisa sijinabagi lambiromda lakpagi thawng ama satharakliba si thinghoba tangai phade nupi singbu thak wangna ikai kumnana thamliba Manipuri kunaida asigumba mitau tambagi ahenba chanabi amagi mafam laite Manipuri Bulletin yengbiu ek polakpaga yengi bani societies da koi angang ama adi matam oirakana ma angang sigunarakan societies angang nupi ra nupara hangni nupa ne harga de thagakani ningon ne harga de suthai ado akoi kunai da ningol singna lawri badai kristi haidana kanani le akoi Manipur kunai nupi singna lawri anywhere the satpagang no aga labuk the sale nupadi ingona sale nupi uni katien sale nupi uni koi societies ni nupi na chobo dai ta lawraga ban ba kunai asuki matik singtha ningai oi asuki matik tamja ningai oi asuki matik thawna pai Manipur Building and Other Construction Workers Welfare Board ki chairman K. Sharat Kumar na hairi construction workers singi benefit sing income jali singni tarani pangi oina Christmas mamang da pithok na bohanari magna hai kanagumba organization amana sinmi singi khudong chaba sing pithok tre hairi badu yumpham yaudabani construction workers singi masar piba students benefit sahi amada anirak pibani adubu labor card paiba singasi asengbara sengdabra card renew tawrabra natraga aadhar ga link tawribra haibasi thijinbagi thabak chathari
Siri Sarat Nahai, Karigumba Card Kimatam Lorum Lobadi, Makoi, Benefit Fangloi, Card Sing Asi Sahi Kudingi, Renew Togodabani, Scheme Kudong Chabasing, Direct Benefit Transfer Kutang the Makoi account Changadabani, Maramaduna, Screening Tawudamatam Changmani, Labor Mantralo Masung, Labor Logi Matung Inna, Asing Masumba, Sinmi Kaktada, Scheme Masi Kudong Chaba Pigani, Siri Sarat Kumar Nahai. And scheme Tana implement the one the Mamma the Corona later. Adu Tabaku Suba while putting the Manipuri at the Castle welfare book staff and the screening Tori. Aduna Manamara which is in Bagita Zamalo with the Moina Tahatahana, Bitoka. A quick Bitok Novakan Honori. The same time of women who are famous Bitok Novakan Honori, Tabaxi when applied to Chumbra Landra, a darling to what of the rice away. Madam the government of India instruction them has not clearly mentioned to him. Masi DBT to whatever nature. Kanagumba account a chapel of Salamoini and Biaro. When Masamasaki account a captain. Madugi check to Wugi timing chip moina, Pidana, media the chat. Sivasena Balasaheb Banchi Manipur Pradesh ki President Moirangtem Tombin Hairi Aam Aadmi Party ke awang nongpo ki thaupuba Rajesh Sharma Manipur ki matang na phongdo ki wafam kaya do yumpham yaudabani Imphal ngasi pangthopa pawgi mifam amada Sri Tombin hai Manipur da Aam Aadmi Party ki sarkar ma lakpa haibasi mangum wafamni Lemne idan tabugi matang na miyamu bhab tahanbagi thorma mga si Nambolgi Escola Women's College to pangtokre Manipur Voluntary Health Association namasung Indian Red Cross Society Bishnupur branch na Green Universal Foundation ke puna simba thorma da akang ahi kaya na wangangki Ziri News Network na pibahan ba Kekrabam Sanaton Singh Memorial Best Media Person Award listing ni kunithogi mana jilasi ki oina ISTB ki jiribam paumi El Fazil MB madi Manipur Pumbagi oina ISTB ki paumi and Shanazaw mitay de piragane haine. Mana asi thasi kunda yanthokani. Bahujan Sahitya Academy India na tongan balam da singthaninga oraba thabak toriba singde kai khumno utna piba Sahitya Ratna National Award kumse sahi oina Nagamapal Singjubum lerekta leiba United Chongthas ki founder president Chongtham Tomba singde pire. Thasi ki tarhamda da Delhi ki Garwal Bhavan da pangtokpe academy siga humsuba national conference da mana ase Sri Tomba da khusin narakibani. Khwarakpam Sunita ne ba tabunung liklu pareng haiba larik amanga si Nalit Akampat ke auditorium de Pongkre larik asi Maitei Mayek Manipuri Bangla English amasung Hindi de namba Khonjal lela ahungi apun balarik ni thormadu da sagnare mi kyana saruk yaki Inpui Naga Women's Union gi Silver Jubilee thoronga si none jila gi nungtek part 1 de pangtokre thormadu da saruk yaki be MLA janghung pamain hai khongjel yang na sakul lew male masigi sakhat lamjel da yawbung amna nabui da mai khoi pumnum na kan hona gadabani Akasbani Imphal gi pau tabiri Manipur Horse Riding and Polo Association gi Media Subcommittee ki Chairman M. Tombiraj Nahairi Taramari Shubha Manipur Polo International Listing ni Kunithoi Thasi Kunithoi digi Imphal mapal kangjibung da horgani Imphal ngasi pawmising ona bamanda Sri Tombiraj Nahai Sangai Festival gi saruk amu oina tournament asi pangtok kadabani Manipuri pony thamnana ba 90 pony si set leire khoi uji saba loidore ko akoi seich ka we khoi na seich di sagon panaba angang sing do thamnana ba gi khoi moi gi berek chare adagi pot thambam sagon gi chana ba thangna ba rasan thambam adagi di akoi gi dining hall su akoi chare uji ji si fertilizer we na ritigi dum phongwi ba hobu yare ba 90 ponies adugi khoi ready de leire All India Radio ki Director General News Dr. Basudha Gupta da All India Radio ki Director General ki ahen bachas pohon kre English ng so pan marphumapal base ki Indian Information Service ki Officer Dr. Gupta na Information masung Broadcasting Mantralo ki makhada tongan balam kaya sahi kontran tu chup na thabak tor kre Mangna phamasi pairing masung COVID-19 gi laisa sandor kumata manungda singthaninga thabak kaya pangthok lamagi damak Dr. Gupta bahujuk pabu chonari Aroi bada marwe pau amohanna Gawa gi Mapusa da Kaitel Store gi branch mangasi Mukhyamantri Nongthom Birena video conferencing gi kuthang dang dokre Social Welfare Mantri Haikam Dingon Hairi Phurup amana ma buikai khumna bagalana na amatto oibagi wakalon da hingmina na bohon agadabani Information amasung Public Relations Mantri Dr. Sapam Ranjan Hairi Technology kham thengna sakhulak padagi social media gi marwoi behen galakli Manipur Tourism Corporation ki Chairman Karam Sham Hairi mingchat ki damak khalaga thabak tawbagi mahutta tunglamchat ki afaba khunai amagi damak thamoi sengna thabak tawgadabani amasung taramari shubha Manipur Polo International 2022 thasi ki kunithoi degi Imphal gi mapal kangjibung da horagani pauloi jari